Kanglaipa apunba kholaw gi update tagi lokotjarake Mr. Songkhongam baite chahi nifuga manga kauba kuki ama henglef tagi torbungda usoi hekpa chatpada maina chinglaga siraga leirambadagi Churachandpur torbungda Erang Thokhre Kanglaipa apunba kholaw gi update tagi lokotjarake Churachandpurda moigi Kukigi ama siraga leiramme haina hauji Erang Thokhre Kukigi Marumda Achouba force ama leiri Kukigi Marumda Achouba force amana Manipur thugaina ba amadi maitei muthana balalom chatharagli haina UNLF ki hanagi chairman RK Sanaya mana phongdokre wafa masing asi di Patriot Day Observation Committee Manipur na senduna Patriot Day 2025 ki thoram Imphal gi high school hichamyai champata haika leika tambaga loinana singzamai ka walai shram selungba leikai da leiba ka wa youth club ki community hall da pangthoki ba thoram da phongdoki bani hichamyai champata Huyan Lalong Manipur Thangta Cultural Association ki member sing na thangi salute pi baga loina nakawada pangthoki ba thoram aduda saruk yakhiba UNLF ki hanagi chairman Ningthemsa Sanaya mana hai ipai puna thambiramba Manipur gi ngamkhai amasung apun magi saktam ngakpasi ngasi gi mirol aikhoi gi chawraba thodangni ngasi maksu Manipur thugaina ba amasung maitai furuf tumna manghan nabagi thorang kaya changsilakpa leptri haiba wafam thamladuna Manipur thugaina ba amasung maitai manghan naba chatharagli balana se kuki lanate kuki di ngarang dang oikhibani Kukigi Marumda Achouba force ama leiduna maitai bu pikhraba tampakgi hendokpa ngamdana balalong kaya sili Maitai bu matam pumna magi sogot pangamdana bathorang kaya tarokli haibasing asigi mirol aikhoina ningthina khangjinsi masak khangdaba singna miyoi ama fana ba honaramle mauna ama furamle Thawal district ke Nongpok Sengmai police station gi manung chana leiba Yairipok Malom mamang leikai da leiba yum ama da ngarang nungthil pung 3 rom tarakpada masak khangdaba miyoi ahum changlaktuna yum adugi miyoi ama fana ba honaramle Thaudo aduda khamluba yum adugi mauna ama miyoi ahumna furamle athubada yum thadoktuna chatkhigada haina su kihelamle hari Thaudo sigi matangda mari leinaba singna miyeng changbiu haina sakhangdaba sing aduna fana ba honaramliba miyoi adugi apokpi yengkhom ningol yenremam ongbi Nandini Devi na mari leinaba singi Pungning jingsilakli Yairipok Malomda leiba Nandini gi yumda ngasi paumi singa unaba amada mahang hai lamgi chayena ba ama leiba natana mahaki imung manunga kanaga sukhana chaina ba nungaina da ba amata leite maha Kakching district ki Langmaidong Laimanai makha leikai da leiba mapam da halaklaga leirambani adubu kumja 2005 ta mahaki apokpa yengkhom nongyaina Sarendari drama haina mingthonba drama ama tawrubadagi leikai miyamna yum kai mai Thabi khiduna matam khara wangjing da chelaktuna leikhi matam khara leiraba tungde Imphal da ka asanbada amuk leirakhi chahi taraga humdoi khakta ngai ribi mahaki machanupa ahal Jameson na yen gi dukan grocery dukan yauduna amadi mahakna singju yonuna chahi kunga mathoi rom leirakhi matam aduda mahaki maupa nupa yengkhom Samananda nifuga nipan na ichi nakhoi yam ware Yairipokta aigi lam ama leire aiga puna leirasi hairakhi matam aduda Wangjingda 4.5 kilam ama ichasiga leire maduda yum saraga leiragi haina khumbada yaroi lam hangduna ai itom khakta leiyu haibra wangjingi lamdu piksu pi yonthokro aduga selduna yum saraga leiro mahangna 0.31 piragani hairakpagi matung ina lamgi patadi sengdokpiu haijaki maksu hoi sengdoke hairaga kumja 2016 da lam adu yonthoklam laga kumja 2017 da mafam aduda derakibani matam aduda lam onba lainga ki mari leinaba singsulaki onbagi che chang adusu angang singda nama palaklabasu palaklagi haiduna paikhraga ngasi fawba piraktri haiki mahak oi thangba khongi saru yadabadagi lauthokraga yot happadu na nungsidana pibiraba haiba wakhalda harauzaki adubu afangba su nomduna hingjaba sel amata paidraba matam asida aigi lam yonthokre chatkhro haiduna mi thajilaktuna hairakpasi thamoi sokna nungaijade loinana lam lauriba miyoi aduna su tang kunthra fawbada chatrabadi maduda thorakpa afafattagi daitana sana pujagadabani haina tanthokpire Mangna makhata na hai khudakta chatlu haina tanthokpi basi uchek waya sunate pairaga leyu haibra chataba yade hairabadi lamgi matik chaba lupa lakh kun da pibiu natragana 0.31 asi khaidokpiramu haijaki adubu lakh manga tarupi ge hairaga chatkhro haina tanthokpire asumna leinaringai tanja asida ngarang ikhang khangaudana masak khangdaba miyoi ahum changlaklaga chatkhro hairaga hojik fawba chatriba karigino haina akanba mongda mahaki macha ahalbu chinglaga puge tawbada paper Morok spray kapsilaga nanthok hobani mahaki mamausu miyoi sing aduna furambadagi laibakta asohapan nangki hiramasida mari leinaba singna amadi leibak miyamna achumba wayel tawbiduna makhoi awabasi kohanbiu haina Nandini na mari leinaba singi pungning chingsilagli panbayai ngarang thokiba thaudo aduga mari leinana Nongpok Sengmai police station da aiba cherol ama pisinduna wakatkre haidi Putin amadi Trump na Alaska da Ukraine langi waroishin purakpa ngamdrabadi India da oina tainagani
America ki President Donald Trump amadi Russia ki President Vladimir Putin ani August 15 da Alaska da Ukraine lan gi matang da unagadawriba asida waroisin purakpa ngamdragadi India da tainagani haina America ki Finance Minister Scott Bensett na India da muhana ki akhangpirakre tariff chada yankai thamjilakhiba sigi mathakta makhata na thamgani hairi report asigi matungina America ki Finance Minister Scott Bensett na India da tariff makhata na thamba amadi thamdaba haibasi Alaska da Trump amadi Putin anina unagadawriba asida oirakpa fibamgi matung innani haina su phongdorakhibani ningsingba yabadi Donald Trump na India da tariff chada yankai thamjilagliba si Russia dagi thawlai haibagi maraldani Trump amadi Putin anina unagadawriba Alaska gi mafam asi untana pikthana lanmi 1932 rom leiba mafam amadani President Donald Trump amadi Vladimir Putin anina Alaska da unagadawriba sida kari karamba waref laurakadagi haina malemgi leibak kayana akhanaba mieng thamli adubu nongmani negi mamangda Trump na Russia amadi Ukraine animakta lam ontho onsin tawduna lan loisina bahai khiba dugi mayokta leiduna Putin amadi Zelensky na Trump ki wafam adu kaidongnungda yabangam loi hainadi phongdorakhiba leikrabani haina su paw sina makhata na phongdorakli laksin bagi thodokta refugee amadi migrant kunga taruk Italy da sikre hi ani laksin bagi yamna laibak thiba thodok amada hi sing adu da tonglakpa refugee amadi migrant kunga taruk lom sikre haina United Nations Agency ki report amana phongdorakli report asagi matungina hi ani laksin bagi thawdo aduda rescue team singna khongjel yangna mi kan bagi thabak cha thabangam khibana mioi humpu romdi kanbang ngamhokre hi laksin bagi thawdo aduda sikraba mioi ayamba Libya dagi lakpa refugee amadi migrant singni mioi sing aduna Mediterranean Sea lanthok tuna Africa dagi Europe chatnaba hotnabada hi laksin bagi laibak thiba thawdo adu thokhibane UN agency ki manung chana thabak tawba human rights organization singna phongdorakpagi matung ina Libya dagi lakpa refugee sing amadi migrant singi mathakta otpi naibiba amadi sexual harassment gi thabak kaya chathai haibagi report su lei chai asigi manung da Mediterranean Sea lanthok tuna atopa mafam amada chanaba honabada hojik fawbada punna mioi chatruka humphudaraga mangarom sikre hari asimna rocket force semgat kadawri Pakistan ki Field Marshal Asim Munir gi mieng makhada leiba asigi Prime Minister Shahbaz Sharif ki yathang matung ina China gi matawgum anauba makhal gi rocket force ama semnaba thawrang paikhat pa hokre leiba asigi humphutaraga nipan suba ningtamba numit ki thawramda Shahbaz Sharif na Army Rocket Force Command ARFC haina mingthonba anauba military unit ama semlagani haina lauthokhibani rocket force unit asina yeknaba singna kapsilakpa misal kapthaba amadi yeknaba leibak singda misal kapsinbagi thabak sing mapung oina paikhatkani hari Dubai Islam lining laison onthokna bagi leibak ama oire malemgi khwaidagi chawkhatpa amadi ina kaira khunba singna leiba leibak amani haina launariba Dubai mioi kayabu Islam lining laison onthokna bagi mafam ama oire haina phongdorakli report asigi matungina tha taruk lom asigi manungda Dubai da lakpa mioi 3,300 rom Islam lining laison chatnanaba onthok pikre mioi kayabu Islam lining laison da olhan bagi thaba asi Mohammed bin Rashid Islamic Cultural Center gi mieng makhada chatha handuna lakhibani report asigi matungina Islam lining laison da olaba mioi sing aduda Dubai government na selgi mateng chawna pi thawrang asi malem da Islam lining laison chatpa mi gi masing hengat hanaba honarakpa thawrang amani hairi Manipur da chana halakhiba president rule singnarakpa petition bo high court na infractual oire haduna dispose tawkre Manipur da president rule chana halakpagi mayakta Supreme Court of India da makhata na challenge tawgadawri leiba asigi president na constitution gi article 356 na mangonda piba power gi matungina 12 suba Manipur Legislative Assembly bu February 13 2025 tagi suspended animation na thamlaga State asida president rule chana halakpa bu maram chade haiduna tongan maram sing piraduna singnarakhiba writ petition C number 155 of 2025 amasung petition asiga loina rakhiba miscellaneous case WPC number 374 of 2025 bu High Court of Manipur ki Chief Justice Kampaya Somasegar amasung Justice A Guneswar ki bench na infractual oire haina dispose tawkre Manipur da president rule chana halakhiba bu singnarakhiba petition adu mayang Imphal gi Chirai awang laikai dagi masamaksu advocate oiriba thokchom sur 53 apokpa laikhidraba TS Kulaviduna petitioner oiraga Ministry of Home Affairs ki secretary bu respondent oihalaga court asida file tawrakhibani petition asi ihan hana Justice A Guneswar gi bench na February 13 2025 ta lokhatkhi Court na matter asi lokhalakpada Home Affairs ki secretary gi maikai da lepkhiba leiba asigi Solicitor General Tushar Mehta na asigumba makhal gi petition asidi High Court of Manipur gi rules 2019 gi sep
Chapter 4A gi Rule 3(1)(d) gi matungina Division Bench da khanabagi-damak Chief Justice ta langkhatkadabani haiba wafam phongdokhibani. Solicitor General gi submission asigi matungina petition asi Chief Justice ta lankhatlaba matungda Division Bench na masigi while thengkhang naina chatharakhibani. Court ki maikaidagi petition asiga mari lainaba notice sing Home Ministry gi Secretary da issue tawduna mahaki maikaidagi affidavit oina pakhum pikhalaknaba khangankhibani. Adubu thengkhang ahum mari rakta court na issue tarakpa notice ki pakhum pikhalaktraba matung July 10, 2024 da Ministry asigi Center State Division gi Director ni haiba Ccpur Kuki Mari kauba official amana court na issue tawba notice ki pakhum oina lamai 13 panba affidavit ama pikhalakibani. Mahaki affidavit ta su petition asi maintainable oide haibadi court na khanafam thokte haiba wafam sing mayek sing na phongdorakibani. Affidavit asi submit tawrakpadagi court na mamang thagi amada makha taba while gi damak lokhalakpada petitioner gi maikaida lepkiba counsel and Mahendra na Home Ministry gi affidavit ta petition asi maintainable oide hairappa wafam yaningdaba phongdokhibaga loinana writ petition asi maintainable oi haiba wafam court submit tawrakhibani. Adumoinamak Deputy Solicitor General of India K. Samarjit ki maikaidagidi petition asi maintainable oiraba phawbada petitioner amasung respondent gi marakta lairiba issue sing asi Constitution gi Article 356 ki scope ka mari leinai maram asi nanakalani ma ki council sing na Constitution of India gi Article 356 ki status clarify tawfam thui haiba wafam phongdokhibani. Court na nakalani gi submission sing taraba matungda petition asigi while tha asigi taragani thoida chathanaba lepkhibagi matungina numit asida petition ase amu hana Chief Justice na luchingba Division Bench lokhatkibani. Numit asida petitioner gi maikaida counsel and Mahendra na leflaga Home Ministry gi Secretary gi maikaidagi DSG IK Samarjit amasung Advocate General Lenin Hijam na lepkhibada natana Tushar Mehta su video conferencing gi khuthangda appear tawkhi. Numit asida su court na nakalani gi submission sing taraba matungda punna lamai 13 panba order ama pikhibaga loinana Manipur da Constitution gi Article 356 ki makha da chana halakliba President Rule gi lengak pu singna ragliba petition asi infructual oire haiduna dispose tawre hai ki petition asi khaktana tana masiga loina rakhiba miscellaneous case adusu chap manaba maramda dispose tawki. Panbe yabadi petitioner na court wakat khibana 13 suba Manipur Legislative Assembly gi 3 suba session ama February 10, 2025 ki ayuk pung 10 dagi famba hongnaba January 24, 2025 ta notification thokibani. Adubu Assembly gi mifam haugadaba nongma walingai February 9, 2025 ta matamadugi Lengak luchingkhiba Birena resign tawkhibadagi Assembly gi mifam asi pangthokani haina thokiba notification adu mahana resign tawba numitumaktada none and bold oiri haiduna governor gi maikaidagi notification ama thokraba matung February 13, 2025 tagi Manipur da Constitution gi Article 356 ki makhada Assembly bu suspended animation da thamlaga President Rule gi lengak chana halakhibani. Maram asina Birena resign tawraba matungda atopa lenga ama semba yabagi majority leirabasu governor na anawba lenga ama semnaba honakhide. Maram asina President Rule Manipur da thamjilakhibasi maram chade haiduna argument tawkhibani. Adumoinama High Court ki maikaidagi petition asiga mari leinaba tungan ba case law 17 gi judgment sing nainaraba matungda petition asi khanafam thokte amasung maintainability su leitre hairaduna dispose tawkhibani hairi. Adumoinama ngasi petition asigi petitioner gi maikaida leblakliba council ga pauche siga sanakhiba waridadi High Court ki maikaidagi petition asi infructuous oire haiduna dispose tawraklabasu Supreme Court of India da wakalagani masigi damak sem saba hore haina phongdorakhi.